ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁ꯭ꯀꯤꯝ ꯑꯣꯏꯅ ꯂꯣꯟꯆ ꯇꯧꯕꯒꯤ ꯖꯅꯋꯥꯔꯤ ꯊꯥꯁꯤꯗꯒꯤ ꯆꯠꯅꯕ ꯍꯧꯒꯗꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯅꯣꯡꯊꯥꯡ ꯂꯩꯃ ꯌꯥꯏꯐ ꯇꯦꯡꯕꯥꯡ ꯁ꯭ꯀꯤꯝ ꯍꯥꯏꯗꯅ ꯅꯨꯄꯤꯁꯤꯡ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯆꯜ ꯏꯆꯦꯁꯤꯡ ꯆꯍꯤ 90ꯒꯤ ꯃꯊꯛ 90 ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯌꯥꯕꯒꯤ ꯃꯗꯨꯒꯤ ꯄ꯭ꯔꯣꯕꯤꯖꯟꯗꯨ ꯊꯝꯃꯦ ꯑꯗꯨꯒ ꯆꯍꯤ 90ꯒꯤ ꯃꯊꯛ ꯑꯗꯨꯒ 60 ꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁ꯭ꯀꯤꯝ ꯑꯇꯩ ꯐꯪꯗ꯭ꯔꯤꯕ ꯑꯣꯜ ꯑꯦꯖ ꯄꯦꯟꯁꯤꯟꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯗꯨꯒ ꯑꯦꯅꯤ ꯋꯤꯗꯣ ꯁ꯭ꯀꯤꯝ ꯀꯔꯤ ꯀꯔꯤ ꯐꯪꯗ꯭ꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯗꯩꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 500 ꯆꯍꯤ ꯑꯃꯗ 10,000 ꯁ꯭ꯀꯤꯝ ꯑꯃꯈꯛ ꯅꯨꯄꯤ ꯁꯦ ꯍꯧꯖꯤꯛꯃꯛꯇꯗ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯂꯦꯞꯇꯅ ꯆꯥꯗꯅ ꯂꯩꯕꯥꯛꯀꯤꯅꯤ ꯍꯥꯏꯗꯅ ꯇꯧꯗꯅ ꯋꯥꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯁꯤꯒꯤ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯀꯥꯟꯅꯅꯕ ꯍꯥꯏꯗꯅ ꯂꯨꯄꯥ 500ꯒꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯁ꯭ꯀꯤꯝꯗꯨꯃ ꯏꯃꯥ ꯅꯣꯡꯊꯥꯡ ꯂꯩꯃ ꯌꯥꯏꯐ ꯇꯦꯡꯕꯥꯡ ꯁ꯭ꯀꯤꯝꯁꯤꯡ ꯑꯁꯤ ꯁꯤꯒꯤ ꯖꯅꯋꯥꯔꯤ ꯊꯥꯁꯤꯗꯒꯤ ꯆꯠꯅꯕ ꯍꯧꯒꯅꯤ ꯍꯥꯏꯗꯅ ꯃꯁꯤꯒꯤ ꯗꯤꯇꯦꯜ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔꯗꯒꯤ ꯑꯗꯨꯝ ꯐꯪꯕꯤꯕ ꯌꯥꯔꯅꯤ ꯐꯪꯕꯤꯕ ꯌꯥꯔꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯆꯥꯎꯅ ꯃꯁꯛ ꯇꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯤꯒꯤ ꯑꯈꯟꯅꯕ ꯄꯣꯠꯁꯛ ꯈꯔ ꯑꯗꯨꯒ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒꯀꯤ ꯃꯩꯅꯥꯟꯁ ꯗ꯭ꯔꯒꯀꯤ ꯋꯥꯔ ꯇꯧꯔꯛꯏꯕ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯠꯅ ꯁ꯭ꯄꯣꯔꯠꯁꯇ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏ ꯑꯦꯝꯐꯁꯥꯏꯖ ꯄꯤꯕ ꯈꯨꯡꯒꯪꯒꯤ ꯂꯩꯔꯤꯕ ꯅꯍꯥꯔꯣꯜ ꯅꯨꯄꯤ ꯅꯨꯄꯥ ꯄꯨꯝꯅꯃꯛꯁꯤ ꯍꯦꯜꯊꯀꯤ ꯑꯦꯋꯥꯔꯅꯦꯁ ꯂꯩꯍꯟꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯦꯂꯦꯟꯠ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯑꯦꯛꯁꯄꯣꯖꯔ ꯇꯧꯗꯨꯅꯕ ꯍꯥꯏꯕ ꯁꯥꯟꯅꯔꯣꯏꯒꯤ ꯑꯣꯏꯅ ꯃꯈꯜ ꯑꯅꯤꯒꯤ ꯁ꯭ꯀꯤꯝ ꯑꯁꯤ ꯂꯧꯊꯣꯛꯀꯗꯧꯔꯤ ꯍꯥꯏꯔꯤꯕ ꯃꯁꯤ ꯑꯩꯈꯣꯏ ꯖꯅꯋꯥꯔꯤ ꯊꯥꯗꯒꯤ ꯑꯗꯨꯝ ꯃꯁꯤ ꯍꯧꯒꯗꯕꯅꯤ ꯑꯍꯥꯟꯕꯒꯤꯁꯤꯅ ꯑꯩꯈꯣꯏ ꯁꯥꯟꯅꯕꯨꯡ ꯈꯨꯡꯒꯪ ꯑꯃ ꯁꯥꯟꯅꯕꯨꯡ ꯑꯃ ꯍꯥꯏꯕ ꯈꯨꯡꯒꯪ ꯑꯃ ꯁꯥꯟꯅꯕꯨꯡ ꯑꯃ ꯈꯨꯜ ꯑꯃ ꯍꯦꯛ ꯇꯥꯕꯗ ꯃꯗꯩꯗ ꯃꯐꯝ ꯑꯃ ꯁꯥꯟꯅꯕꯨꯡ ꯑꯃ ꯁꯦꯝꯗꯕ ꯌꯥꯗꯕ ꯀꯝꯄꯜꯁꯔꯤ ꯑꯗꯨ ꯃꯁꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔ 60ꯁꯤꯗ ꯁꯥꯟꯅꯕꯨꯡ 60 ꯍꯥꯟꯅ ꯈꯟꯒꯠꯂꯒ ꯁꯦꯝꯒꯅꯤ ꯍꯥꯏꯔꯤꯕ ꯁꯥꯟꯅꯕꯨꯡꯁꯦ ꯑꯩꯈꯣꯏ ꯁ꯭ꯇꯦꯗꯤꯌꯝ ꯑꯗꯨ ꯑꯗꯥ ꯑꯣꯏꯔꯣ ꯁ꯭ꯇꯦꯗꯤꯌꯝ ꯀꯩꯀꯩꯗꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁ꯭ꯇꯦꯗꯤꯌꯝ ꯃꯤꯅꯤ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁ ꯀꯔꯤ ꯀꯔꯤ ꯂꯣꯏ ꯂꯩꯈ꯭ꯔꯦ ꯐꯤꯜ ꯁꯥꯟꯅꯕ ꯌꯥꯕ 50,000 ꯁ꯭ꯋꯥꯏꯒꯤ ꯂꯦꯚꯦꯜ ꯑꯗꯨꯒ ꯈꯨꯟ ꯑꯄꯤꯛꯄ ꯂꯝ ꯂꯩꯇꯕꯗꯨꯒꯤꯅ ꯃꯆꯥꯒꯤ ꯂꯦꯚꯦꯜ ꯑꯆꯧꯕꯅ ꯑꯆꯧꯕꯒꯤ ꯂꯦꯚꯦꯜ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯈꯨꯡꯒꯪ ꯑꯃ ꯁꯥꯟꯅꯕꯨꯡ ꯑꯃ ꯍꯥꯏꯔꯤꯕ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯉꯁꯤ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯈꯨꯡꯒꯪ ꯈꯨꯗꯤꯡꯒꯤ ꯁꯥꯟꯅꯕꯨꯡ ꯑꯃꯃꯝ ꯊꯝꯅꯅꯕ ꯃꯁꯤꯒ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯂꯣꯟꯆ ꯇꯧꯖꯔꯦ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯔꯤ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯄꯤꯕ ꯉꯝꯗꯦ ꯂꯣꯏꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯦ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯠ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯤ ꯄꯦꯟꯁꯤꯜ ꯁ꯭ꯀꯤꯝ ꯑꯩꯈꯣꯏ ꯍꯧꯗꯣꯛꯈ꯭ꯔꯦ ꯔꯤꯇꯥꯌꯔ ꯑꯥꯐꯇꯔ 60 ꯂꯨꯄꯥ 5,000 ꯐꯪꯕ 3 ꯐꯪꯕ ꯅꯦꯁꯅꯦꯜꯒꯤ ꯂꯦꯚꯦꯜꯗ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯂꯦꯚꯦꯜꯗ ꯊꯕꯛ ꯐꯪꯍꯧꯗꯕꯁꯤꯡꯗꯣ ꯑꯗꯨꯃꯗꯤ ꯑꯩꯈꯣꯏ ꯍꯧꯗꯣꯛꯈ꯭ꯔꯦ ꯂꯥꯏꯛ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯗ ꯄꯤꯕ ꯑꯗꯨꯃꯥꯏꯅ ꯑꯥꯔꯇꯤꯁꯁꯤꯡꯒꯤꯁꯨ ꯃꯣꯏ ꯔꯤꯇꯥꯌꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯣꯏꯗ ꯑꯩꯈꯣꯏ ꯄꯦꯟꯁꯤꯜ 4,000 ꯅꯠꯇ꯭ꯔꯒ 5 ꯇꯔꯨꯛ ꯐꯪꯍꯟꯕꯒꯤ ꯁ꯭ꯀꯤꯝꯗꯤ ꯑꯩꯈꯣই ꯍꯧꯗꯣꯛꯈ꯭ꯔꯦ ꯕꯠ ꯁꯥꯟꯅꯔꯣꯏꯁꯤꯡ ꯅꯦꯁꯅꯦꯜꯒꯤ ꯂꯦꯚꯦꯜꯗ ꯅꯠꯇ꯭ꯔꯒ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯂꯦꯚꯦꯜꯗ ꯇꯣꯞ ꯌꯧꯅ ꯌꯧꯕ ꯉꯝꯗꯕ ꯁꯥꯟꯅꯔꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯦ ꯃꯁꯤꯒꯤ ꯏꯟꯇꯔꯦꯁꯇ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁ꯭ꯄꯣꯔꯠꯁ ꯄꯥꯔꯁꯟ ꯂꯥꯏꯚꯂꯤꯍꯨꯗ ꯁꯄꯣꯔꯠ ꯁ꯭ꯀꯤꯝ ꯑꯅ ꯃꯁꯤ ꯇꯁꯦꯡꯅꯗꯤ ꯃꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁ꯭ꯄꯣꯔꯠꯁ ꯄꯥꯔꯁꯟ ꯂꯥꯏꯚꯂꯤꯍꯨꯗ ꯒꯦꯔꯦꯟꯇꯤ ꯁ꯭ꯀꯤꯝ ꯍꯥꯏꯒꯗꯕ ꯒꯦꯔꯦꯟꯇꯤ ꯁ꯭ꯀꯤꯝ ꯑꯁꯤ ꯑꯣꯟꯊꯣꯔꯛꯀꯦ ꯒꯦꯔꯦꯟꯇꯤ ꯁ꯭ꯀꯤꯝ ꯉꯔꯥꯡ ꯍꯥꯏꯈꯤꯕ ꯁꯄꯣꯔꯠ ꯁ꯭ꯀꯤꯝ ꯍꯥꯏꯁꯦ ꯃꯁꯤꯅ ꯀꯔꯤ ꯇꯧꯒꯗꯒꯦꯗ ꯆꯍꯤ 10ꯗꯒꯤꯅ 95 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯁꯥꯟꯅꯔꯣꯏ ꯁꯥꯟꯅꯕꯗꯤ ꯌꯥꯝ ꯄꯥꯝꯖꯔꯒ ꯁꯥꯟꯅꯔꯤꯕ ꯑꯗꯨꯒ ꯑꯦꯆꯤꯞꯃꯦꯟ ꯌꯧꯕ ꯉꯝꯗꯅ ꯒꯣꯔꯃꯦꯟꯠꯀꯤ ꯁꯥꯔꯚꯤꯁꯁꯨ ꯇꯧꯕ ꯉꯝꯗꯕ ꯑꯣꯂꯦꯝꯄꯤꯛ ꯌꯧꯕ ꯉꯝꯗꯕ ꯑꯗꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜ ꯌꯧꯕ ꯉꯝꯗꯕ ꯁꯥꯔꯚꯤꯁ ꯆꯪꯕ ꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯥꯏꯚꯂꯤꯍꯨꯗ ꯁꯄꯣꯔꯠ ꯁ꯭ꯀꯤꯝ ꯁꯄꯣꯔꯠ ꯁ꯭ꯀꯤꯝ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯅꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯃꯣꯏꯒꯤꯗꯃꯛꯇ ꯃꯣꯏꯒ ꯆꯥꯟꯅꯕ
moina tawming ba any project any thabak ama each and every register national level adugi detail mayam do koi sports department dagi madugi criteria dari do koi khangba yagani na hari basi torkan de koi gi sanari ba ek sanabagi tholai ba mayam punamukse masi de mogi livelihood amum government na guarantee when people adugi damukta moi ye loigera o loigera farm tawgera dukan phangera business tawgera computer की तौगेरा रेडियो टीवी की तौगेरा फड़ी पर डलाई अब मीडिया की तौगेरा मोइना पाम पाम पोत दे दे कोइना मदुगी स्किल डेवलपमेंट के लोइना ना फाइनेंशियल असिस्टेंस भी रखना हिंगन ना बुगी अदुगी पोत अमा कोइ असिमा नजी लौथुक सबनी जनवरी हारि बंग असि लौथुक के पोत मयाम से अनोब सही लाखो लोइना अनोब सही जनवरी की से लोइना कोइ खबर लोइना पाइखट को होगदबनी